Hello, nungsiriba maruploising asise Saturday ge yukne sida Canberra ado aising asise video khara namge na khalle to kai kai namdu no di khangdri ko hose ai huren namaka na yeng hanjarake aduga aina yumda le di thong bathak pa haibas ma di dum soidrabane do thong bathak pa se aise yumda le ga na yamba thongali se koi sam koi gi manipur gi sa injang na yamba thong ga saraga nungai ba koi weekday nimitadi koi change ne ba sare se chelaga saba koi sa ba do dum kai go matamda kai go sandwich ma sai de kai go matamda noodle khar sai sugumana yam tawalle andagi keno matamda koi ayukta breakfast matamda khara heavy oina saraga nungdang dang saba dumai tawa nungdin da sada ba sugumba maya malaire ko adjustment maya ma dubu Saturday nimit sidadi ise koi kangsoi gumba samba laidana ko andagi amama thonga sagalle do ngasi jai hangam thongdoine ngarang aina halakpada koi Asian shop ta hangam yam phasaba pedek lawba thomeba adu laire adu ngasi hangam thongani dagi yumdagi tharakpa yongcha kangba khale adita dusu singju sudoine ngasi se adu garden dai ke tawge dusu ayeng hanjarake huren aina garden da kai gumba thaba ingang taw tar di dusu adu mucharake yengsi ko andagi huzik se aisi saksuka thongine breakfast ki ando sise yam laiba breakfast ni hai tare tomato ga anduga yerum khara mari manga amaga ando lai sulai duga house hawe du poksu thanba koi yamna satisfy over breakfast ni hai tare anduga haksang su phaba ko yam samba sisi yamna morok saba khotba du natti ba kitang budi thai ko mo chili flake ta su morok sa yam saba natti ando aidi ya sisi yam hauna saba budi natti do mapam sa yam thi na hauna sa kha sani andagi ai garden da thole nga ai crown princess margarita sisi sat paloi raktore ando sat paloi dringai sida asis nga yenge na isi thole ini ando kuiraroi moi loin sat paloi sangrani aina hana so haibdo ando masak singse phasadreno ku phasabni ko moi masak singse ando hayeng sigi indam das ma pura kokhrani nduga spring da salakpagi phasabadu di ando rose khuding mak se ko koi spring da satpagi masak se sisidi tongale hai tare ku phasabni rose spring da salakpa rose singri masak si tongan ba phasaba ama leiba nongrong lauraga mana dagi kai dagi mapom dagi loi phasai spring da ando summer da dagi autumn da satpa rose singse khara su size su khara picture e anduga machu su khara kambadong daweba ko ando spring da satpa city phasagre aduna spring lakpa se sida nungai ba sidi aina kai da hangurane Yusta khoimum jo koi pai leire James L Austin je sigi mathak sida sina African desi jisu spring day am sale ji autumn da mukharga sale si summer da kya sate ko spring hork pasiga autumn siga khusat amni si sendo si autumn gi sat pa horak pada ngai ne se autumn indham da mayai bok sale andagi sisna aina rose ani khang lerak pane ko berry rose ni and ahan basi sigi rose se yam phasaba rose ni se hot chocolate ko weba floribunda rose ni aisi da sigi kamai sat kani habda dugi picture du nei na ulai se tu sigi smaina sigi machu je smaina sato ne ba maming je hot chocolate khu phaza ma dagi sina aspirin ne ani subasina aspirin je yam sauba rose ni te medium size rose ne no white ka manung da khara pink kitang changa ga yam phaza ba rose ne ando sigi rose ki packet sigi matak sida kamaina thani dagi thaw da kari fertilizer half kani ga na mayam piye ko ado moina iri bu khudi ma loi follow tok do ya de have laite anduga ai soil type adagi ai gi leibam climate ki matungina khara dum chentok chin tok ya hai tare andu su hayeng seasonal spring matam da mana khara songkhala ko matam do
ꯑꯗꯩꯗ ꯁꯟꯊꯤ ꯈꯔ ꯑꯗꯒꯤ ꯂꯤꯀ꯭ꯋꯤꯠ ꯐꯔꯇꯤꯂꯥꯏꯖꯔ ꯈꯔ ꯍꯥꯞꯄꯗꯤ ꯗꯔꯀꯥꯔ ꯇꯥꯏ ꯂꯣꯏꯅꯃꯛ ꯔꯣꯁ ꯈꯨꯗꯤꯡꯃꯛꯀꯤ ꯄꯣꯠꯇ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯒ꯭ꯔꯥꯎꯟꯗ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛ ꯑꯗꯒꯤ ꯁꯤꯁꯤꯅ ꯁꯦꯜꯗꯟꯒꯤ ꯀꯩꯅꯣꯅꯦ ꯆꯥꯛ ꯂꯥꯝꯃꯛꯄꯒꯤꯀꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯦꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯥꯝꯃꯛꯄꯒꯤꯅꯦ ꯑꯗꯣ ꯃꯥ ꯉꯁꯤ ꯆꯥꯛ ꯆꯥꯖꯔꯣꯏ ꯁꯤ ꯆꯥꯅꯤ ꯍꯥꯏꯌꯦ ꯑꯗꯨꯗ ꯑꯩ ꯊꯣꯡꯕꯤꯔꯕꯅꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯣ ꯃꯥ ꯆꯥꯅꯤ ꯍꯥꯏ ꯋꯥꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯕ ꯑꯗꯨꯝ ꯌꯥꯎꯁꯜꯂꯦ ꯑꯗꯨꯝ ꯑꯗꯣ ꯁꯤꯒꯤ ꯁꯤꯟ ꯔꯥꯃꯤꯟꯁꯦ ꯁꯤ ꯀꯩꯅꯣꯁꯦ ꯃꯣꯔꯣꯛ ꯈꯔꯗꯤ ꯁꯥꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯣꯔꯣꯛ ꯁꯥꯔꯁꯨ ꯍꯥꯎꯋꯦꯕ ꯁꯤꯁꯤꯅ ꯏꯍꯥꯎ ꯍꯥꯎꯋꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯅ ꯄꯥꯝꯖꯕ ꯀꯩꯅꯣ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯔꯥꯃꯤꯟ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯁꯤꯅ ꯑꯩ ꯏꯄꯥꯝ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯁꯨꯄꯤ ꯅꯨꯗꯜꯅꯦ ꯁꯨꯄꯤ ꯅꯨꯗꯜ ꯑꯣꯏꯇꯥꯔꯁꯨ ꯌꯥꯝ ꯀꯟꯅ ꯁꯨꯄꯤ ꯑꯣꯏꯅ ꯊꯣꯡꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯍꯤ ꯌꯥꯝ ꯂꯥꯡꯅ ꯊꯣꯡꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯁꯦ ꯐ꯭ꯔꯣꯖꯟ ꯀꯩꯅꯣ ꯈꯔ ꯍꯥꯞꯆꯜꯂꯦ ꯐ꯭ꯔꯣꯖꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯗꯝꯄ꯭ꯂꯤꯡꯗꯣ ꯑꯗꯨꯏꯗꯣ ꯈꯔ ꯍꯥꯞꯄꯦ ꯄꯣꯛ ꯗꯝꯄ꯭ꯂꯤꯡꯗꯣ ꯑꯗꯒꯤ ꯆꯤꯂꯤ ꯑꯩꯈꯣꯏꯒꯤ ꯚꯦꯖꯤꯇꯦꯕꯜ ꯐ꯭ꯂꯦꯛꯁ ꯌꯥꯎꯔꯛꯄꯁꯤꯡꯗꯣ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯁꯨꯞ ꯕꯦꯁꯇꯣ ꯑꯗꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯏꯗꯨꯒ ꯏꯁꯤꯡꯒ ꯑꯗꯨꯝ ꯕꯣꯔꯣꯡ ꯕꯣꯔꯣꯡ ꯑꯗꯨꯝ ꯁꯧꯍꯜꯂꯦ ꯀꯩꯅꯣ ꯈꯔꯁꯨ ꯀꯛꯁꯜꯂꯦ ꯑꯩꯁꯦ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯈꯔꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯅꯨꯗꯜ ꯑꯅꯤꯗꯣ ꯍꯥꯞꯄꯦ ꯑꯩꯅꯁꯨ ꯍꯥꯟꯅꯁꯨ ꯍꯥꯏꯕꯗꯣ ꯑꯩ ꯃꯍꯤ ꯌꯥꯝ ꯂꯥꯡꯕ ꯑꯩꯈꯣꯏ ꯆꯥꯗꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯅꯨꯗꯜꯁ ꯔꯥꯃꯦꯟꯁꯤꯗ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯍꯤ ꯌꯥꯝ ꯄꯥꯝ ꯇꯥꯔꯗꯤ ꯃꯍꯤ ꯈꯔ ꯍꯦꯟꯅ ꯑꯗꯨꯝ ꯍꯥꯞꯄꯤꯌꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯥꯁꯜꯂ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯗꯣ ꯁꯟꯗꯣꯛꯅꯕ ꯈꯔ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯅꯤꯈꯛ ꯀꯥꯛ ꯊꯨꯒꯥꯏꯔꯒ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯃꯅꯥ ꯍꯥꯞꯄ ꯍꯥꯎꯕꯅꯦ ꯌꯦꯡꯉꯨꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯈꯨꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯕꯅꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯐꯗꯤꯒꯣꯝ ꯄꯥꯝꯗꯕ ꯌꯥꯎꯔꯒꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯐꯗꯤꯒꯣꯝ ꯂꯣꯏ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯗꯨꯅ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯃꯒ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 1-2ꯃꯨꯛ ꯊꯣꯡꯉꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯥꯎꯗꯤ ꯍꯥꯎꯕ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯇꯣꯏꯅ ꯆꯥꯕꯗꯤ ꯀꯩꯁꯨ ꯐꯄꯣꯟꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯆꯥꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡꯁꯨ ꯏꯜꯂꯦ ꯌꯨꯝꯗ ꯂꯩꯉꯩꯗ ꯑꯩꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯐ꯭ꯔꯥꯏꯡ ꯄꯦꯟ ꯑꯗꯒꯤ ꯁꯣꯇꯦꯠ ꯄꯦꯟ ꯃꯌꯥꯝꯁꯦ ꯑꯩ ꯉꯁꯤꯁꯦ ꯑꯩ ꯉꯁꯤ ꯈꯔ ꯑꯣꯔꯒꯅꯥꯏꯁ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯀꯗꯥꯏꯗ ꯊꯝꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ ꯀꯤꯆꯟꯗ ꯊꯝꯐꯝ ꯂꯩꯇꯦ ꯑꯩ ꯒꯦꯔꯦꯖꯇ ꯊꯝꯃꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯅ ꯐ꯭ꯔꯥꯏꯡ ꯄꯦꯟꯅꯦꯕ ꯁꯤꯁꯦ ꯁꯤꯒꯤ ꯈꯔ ꯀꯩꯅꯣꯁꯦ ꯈꯔ ꯂꯨꯗꯕ ꯍꯥꯏꯇꯥꯔꯦꯀோ ꯁꯤꯒꯨꯝꯕꯁꯤꯅ ꯐ꯭ꯔꯥꯏꯡ ꯄꯦꯟꯅꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯈꯔ ꯋꯥꯡꯕꯁꯤꯡꯁꯦ ꯈꯔ ꯋꯥꯡꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡꯕ ꯊꯥꯛꯄ ꯑꯩꯈꯣই ꯃꯍꯤ ꯅꯥꯏꯕ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯁꯤꯖꯤꯟꯅꯕꯗ ꯈꯔ ꯋꯥꯡꯕꯁꯤꯡꯁꯤꯅ ꯁꯣꯇꯦꯠ ꯄꯥꯟꯅꯦꯕꯀꯣ ꯁꯤꯡꯁꯦ ꯑꯩꯒꯤ ꯁꯤꯗ ꯂꯩꯕ ꯁꯤꯒꯤ ꯐ꯭ꯔꯥꯏꯡ ꯄꯦꯟꯁꯤꯡꯁꯦ ꯁꯤꯁꯦ ꯀꯥꯁ ꯑꯥꯏꯔꯟ ꯉꯥꯛꯇꯅꯦ ꯁꯤꯒꯤ ꯒ꯭ꯔꯨꯞꯁꯦ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯗ ꯈꯔ ꯋꯥꯕ ꯀꯩꯅꯣꯁꯤꯡꯅꯦ ꯍꯥꯏꯇꯥꯔꯦ ꯀꯣꯜ ꯂꯤꯛꯁꯤꯡꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯣꯏꯁꯦ ꯁꯤꯒꯨꯝꯕꯗ ꯊꯣꯡꯕ ꯀꯩꯅꯣꯁꯤꯡꯁꯦ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯉꯥꯕꯨ ꯐ꯭ꯔꯥꯏ ꯇꯧꯒꯦꯔꯥ ꯑꯗꯒꯤ ꯀꯩꯅꯣꯕꯨ ꯚꯦꯖꯤꯇꯦꯕꯜꯕꯨ ꯐ꯭ꯔꯥꯏ ꯇꯧꯒꯦꯔꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯤꯁꯦ ꯁ꯭ꯇꯣꯞ ꯇꯣꯞꯇ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯣꯚꯦꯟꯗ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏ ꯑꯅꯤꯃꯛ ꯂꯣꯏ ꯌꯥꯏꯑꯕ ꯑꯗꯒꯤ ꯁꯤꯒꯤ ꯈꯔ ꯀꯨꯊꯕꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥ ꯍꯧꯔꯁꯨ ꯌꯥꯏ ꯑꯗꯒꯤ ꯀꯩꯀꯩ ꯊꯣꯡꯉꯁꯨ ꯌꯥꯏ ꯂꯣꯏ ꯌꯥꯏ ꯁꯤꯁꯦ ꯀꯔꯝꯕ ꯀꯝꯄꯅꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯦ ꯁꯤꯁꯦ ꯂꯣꯗꯁꯀꯤꯅꯦꯕ ꯑꯩꯒꯤ ꯀꯥꯁ ꯑꯥꯏꯔꯟ ꯂꯣꯏꯅꯃꯛ ꯂꯣꯗꯁ ꯉꯥꯛꯇꯅꯦ ꯁꯤꯁꯤꯡꯁꯦ ꯑꯩꯁꯦ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯁꯤꯗ ꯊꯥꯔꯤꯁꯦ ꯁꯤ ꯂꯣꯗꯁꯀꯤ ꯀꯥꯁ ꯑꯥꯏꯔꯟ ꯉꯥꯛꯇꯅꯦ ꯃꯣꯏꯁꯦ ꯃꯃꯤꯡ ꯂꯩꯕ ꯀꯝꯄꯅꯤꯅꯦ ꯍꯥꯏꯇꯥꯔꯦ 1 2 3 4 5 5ꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯥꯏꯖ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯁꯥꯏꯖꯁꯦ ꯈꯟꯗꯣꯛꯑꯒ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨ ꯈ꯭ꯋꯥꯏ ꯄꯤꯛꯄꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯝꯂꯦꯠ ꯀꯩꯀꯩ ꯍꯧꯕ ꯑꯗꯒꯤ ꯑꯩꯒꯤ ꯁꯦꯟꯋꯤꯆ ꯁꯦꯝꯕ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯁꯤꯁꯤꯗ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤꯗ ꯑꯗꯒꯤ ꯑꯅꯤꯁꯨꯕ ꯀꯥꯁ ꯑꯥꯏꯔꯟ ꯁꯤꯁꯤꯅ ꯕꯣꯔꯥ ꯍꯧꯕ ꯑꯗꯒꯤ ꯁꯥ ꯉꯥ ꯊꯣꯡꯉꯁꯨ ꯌꯥꯏ ꯈꯤꯇꯪ ꯊꯣꯡꯕꯒꯤ ꯌꯥꯝ ꯊꯣꯡꯗꯕ ꯑꯗꯒꯤ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟ ꯕꯦꯛ ꯇꯧꯔꯁꯨ ꯌꯥꯏ ꯂꯣꯏ ꯌꯥꯏ ꯁꯤꯗꯩꯗ ꯑꯗꯒꯤ ꯁꯤꯁꯤꯅ ꯈ꯭ꯋꯥꯏ ꯁꯤꯖꯤꯟꯅꯐꯝ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯁꯦ ꯁꯥꯛꯁꯨꯀꯥ ꯁꯦꯝꯕꯒꯨꯝꯕ ꯕ꯭ꯔꯦꯛꯐꯥꯁꯀꯤ
andagi pancake kay loin sida loin semba ya sigi sida thongba thakpa loinama ya sigi size sida andagi sisna khara chawbagi sigi zaina di toina disna de ko sigi sa 30 inch ne ando karam kanda sisna ge hai ta de ai kai gumba mi pong la ka da numit ama ma leidana ko khara chawba poche thongningba khoningba bake tawningba sisda loi yai sigi chaw dress is dagi hena mong chawba musu leityo sise 32 inch ne and 32 inch se aina kai gumba chicken khara yamna thongningba dagi bake tawningba vegetable khara yamna tawningba sisu samane dum sisiga dum gas kai lakpa dagi occasionally thaba ingang tholakpa dum dasnaba achoba frying pan hai tare the loads ki kaino sing se cast iron sing se moi sing se khara buri maman buri khara mayam dagi khara hena tangi ko di tar su sinaba su ki matik nungai hai tare do si kamaina maintain to si su maintain to basan ge khara habidi sinaba hek loi buga si sapon ge ke sinaba darka laite stay da singa sabna ko zoro sam thu edana de duga kanghallaga thau khitang tawraga smaina pa na smaina nan thu edana andu duga kai gomba si ga sana ba box kumba packet amada hapsalaga dum store to gadam ne si se natta tardi fazana si maintain to tardi se da calling mase kar e hai tare ko ado si mu tham grage to pam ya lage ko mamni khulum mamni si se khulum mamni oh andagi this is a frying pan ko this is a frying pan aina snaba frying pan singne khoi masas do yahora ge ko khoi sigi khoi pick pase sisu amai yot ki doga sab manai sigi snabam purpose se kaino the higher tar di omelette semba dagi kai loi yare si masas da andagi sigi ariba sigi se ai inem pokna snaramba kaino ne hai tar frying pan ne ado ai huji kai dong nei hai tar di si se nga loba ngari loba andagi thoiding ngoba beson ngoba ai si masas da loi tawe andagi sigi se ani se set oina lakane si se kaino circular ne ko sigi kaino se sigi asukimatic si se pancake semba andagi apagi non stick ne ba si se do kaino sigi kaino singse khara maintain do ba khara wai hai tare sigumba singse do ayamba nai cast iron sinai si sinna be mohota adui tar su sigi non stick sigi sinna da ba matang khalai isam na hara ba khoi banana pancakes saning menu meat adagi pancake makhana me ta saning menu meat sigi se sidai da hauta di ko maning je napte ba da ayamba sigi je pancake semba ge ayamba lai bane hai tare andagi si se chicken ngoba chicken dry hoigi kaino gumba ngoba yam nugai sigi achauba kaino se si bakarat kowe sigi brand se and kolik sing se aina hana so hai do lairi ngai da ko khara koigi brand se mamin leba kaino kolik le hoba data di khara kuine satle duga kaino so tawe hai tare hanjan chahi khudingi sigi kaino se kolik sing se laina bai darka like amuk lagi sina dum chahi kaya dum salaga dum le hodam ne adubu tobudabu sigi non stick pan sing se snaradi sigi kaino sing se ugi spatula se si sina da yam darka oi do na ta tardi moi sing se tunu spoil to bane andagi sisi sauté pan sisi injang thongna rasu yai ngau rasu yai loin sinaba yai sigi purpose se ko sisi su cast iron ne anduga sigi stab to thari se to si stab company gi ne moi gi yam maming chatpa brand ne hai tare sigumba kaino se kolik akhoi aigi stab ki pot mai am lei ba ko adu ai mathang gi video dara na traga aina sangma ta da sumaina ai sengtokpa numit am da ko amu wallake
ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯉꯣ ꯁꯤꯁꯦ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯁꯤꯁꯦ ꯁꯤꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔ ꯇꯥꯔꯗꯤ ꯑꯣꯛ ꯊꯣꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯪꯒꯥꯝꯒ ꯑꯣꯛꯀ ꯊꯣꯡꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯎꯔꯝꯒꯅꯤꯀꯣ ꯁꯤꯁꯦ ꯁꯤꯗꯩꯗ ꯑꯩꯅ ꯀꯩꯅꯣꯒꯨꯝꯕ ꯄꯣꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯊꯣꯡ ꯇꯥꯔꯗꯤ ꯑꯩ ꯁꯤꯒꯤꯁꯤꯗ ꯑꯌꯥꯝꯕ ꯊꯣꯡꯉꯤ ꯀꯩꯅꯣꯗ ꯃꯅꯤꯡ ꯃꯌꯥꯁꯦ ꯊꯥ ꯂꯥꯎꯔꯒꯅꯦ ꯁꯤꯗꯩꯗ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯈꯨꯍꯥꯎ ꯑꯃꯅꯤ ꯑꯗꯒꯤ ꯁꯤꯒꯤꯁꯤꯅ ꯀꯩꯅꯣꯅꯦꯕ ꯃꯥꯔꯕꯜꯒꯤꯅꯦꯕꯀꯣ ꯁꯤꯁꯨ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯁꯤꯖꯤꯟꯅꯕ ꯁꯤꯁꯨ ꯊꯣꯡꯕ ꯊꯥꯛꯄ ꯉꯧꯕ ꯀꯥꯡꯍꯧ ꯂꯣꯏꯅꯃꯛ ꯁꯤꯗꯩꯗ ꯑꯩ ꯂꯣꯏꯅ ꯇꯧꯋꯤ ꯁꯤꯗꯩꯗ ꯑꯌꯥꯝꯕ ꯁꯤ ꯃꯈꯨꯝꯁꯤꯁꯨ ꯒ꯭ꯂꯥꯁꯀꯤ ꯑꯣꯏꯅꯀꯣ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯁꯤꯖꯤꯟꯅꯕ ꯁꯤꯁꯨ ꯑꯗꯒꯤ ꯁꯤꯁꯤꯅ ꯁ꯭ꯀꯦꯟ ꯄꯦꯟꯒꯤ ꯁꯣꯇꯦꯠ ꯄꯥꯟꯅꯤ ꯑꯗꯨ ꯁꯣꯇꯦꯠ ꯄꯥꯟꯁꯤꯡꯁꯦ ꯁ꯭ꯇꯤꯜ ꯅꯠꯇ꯭ꯔꯒ ꯁꯤꯒꯨꯝꯕꯅ ꯑꯌꯥꯝꯕ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯣꯇꯦꯠ ꯄꯥꯟꯁ ꯁꯤꯒꯤ ꯁꯣꯇꯦꯠ ꯄꯥꯟꯁꯦ ꯑꯩ ꯍꯟꯗꯛ ꯆꯍꯤ ꯂꯩꯕꯅꯦ ꯃꯣꯏ ꯁꯦꯜꯗ ꯁ꯭ꯀꯦꯟ ꯄꯥꯟꯒꯤ ꯁꯦꯜꯗ ꯂꯩꯉꯩꯗ ꯑꯩꯈꯣꯏ ꯈꯔ ꯇꯥꯡꯕ ꯃꯇꯝꯗꯗꯤ ꯑꯩ ꯄꯥꯛ ꯂꯩꯒꯟꯗꯦ ꯑꯌꯥꯝꯕ ꯀꯣꯜꯂꯤꯛꯁꯦ ꯁꯦꯜꯗ ꯂꯩꯕ ꯑꯗꯨꯒ ꯂꯩꯔꯗꯤ ꯑꯩ ꯈꯔ ꯐꯕ ꯕ꯭ꯔꯥꯟꯗꯤ ꯑꯗꯨꯝ ꯂꯩꯒꯜꯂꯦ ꯈꯔ ꯍꯥꯏꯕꯗꯤ ꯃꯃꯤꯡ ꯆꯠꯄ ꯕ꯭ꯔꯥꯟ ꯑꯗꯒꯤ ꯁꯤꯖꯤꯟꯅꯕꯗ ꯀꯨꯏꯅ ꯆꯠꯀꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩꯒꯜꯂꯦ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯣ ꯀꯣꯜꯂꯤꯛ ꯃꯌꯥꯝ ꯂꯩ ꯑꯩ ꯑꯗꯨꯝ ꯄꯪꯊꯝꯗ ꯊꯝꯕ ꯌꯥꯗꯦꯕ ꯑꯗꯨꯝ ꯁꯤ ꯃꯇꯝ ꯆꯥꯅ ꯑꯩ ꯀꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯒꯗꯒꯦ ꯑꯗꯒꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯒꯤ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯁꯤꯁꯨ ꯒ꯭ꯂꯥꯁꯀꯤ ꯀꯩꯅꯣꯅꯦ ꯃꯈꯨꯝꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯕ ꯌꯥꯗꯅꯤ ꯁꯤ ꯃꯈꯨꯝꯁꯦ ꯁꯨꯃꯥꯏꯅꯅꯦꯕ ꯁꯨꯃꯥꯏꯅꯅꯦ ꯃꯈꯨꯝꯁꯦ ꯑꯗꯒꯤ ꯑꯩꯒꯤ ꯁ꯭ꯇꯤꯜꯒꯤ ꯐ꯭ꯔꯥꯏꯡ ꯄꯦꯟ ꯁꯤꯖꯤꯟꯅꯗ꯭ꯔꯥ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯁ꯭ꯇꯤꯜꯒꯤ ꯐ꯭ꯔꯥꯏꯡ ꯄꯦꯟ ꯁꯤꯖꯤꯟꯅꯩ ꯑꯗꯨꯕꯨ ꯁ꯭ꯇꯤꯜꯒꯤ ꯐ꯭ꯔꯥꯏꯡ ꯄꯦꯟꯁꯦ ꯌꯥꯝꯗꯤ ꯁꯤꯖꯤꯟꯅꯗꯦ ꯑꯩ ꯑꯗꯨꯕꯨ ꯑꯐꯕ ꯑꯅꯤꯈꯛꯇꯤ ꯊꯝꯃꯤꯀꯣ ꯑꯗꯨ ꯁꯤꯒꯤ ꯐ꯭ꯔꯥꯏꯡ ꯄꯦꯟꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯔꯦ ꯑꯩꯅ ꯁꯤꯗꯩꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕꯅꯦꯕ ꯁꯤ ꯕꯀꯥꯔꯥꯠꯀꯤꯅꯦ ꯑꯗꯒꯤ ꯑꯅꯤꯁꯨꯕꯁꯤꯅ ꯁ꯭ꯀꯦꯟ ꯄꯥꯟꯒꯤ ꯑꯦꯛꯁꯤꯁ ꯁꯦꯔꯤꯁꯇꯣ ꯑꯗꯨꯏꯗꯨꯒꯤꯅꯦ ꯁꯤꯁꯦ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯁꯤꯖꯤꯟꯅꯕ ꯁꯤꯁꯤꯁꯨ ꯁꯤꯁꯦ ꯑꯩꯅ ꯉꯁꯤ ꯁꯨꯝ ꯁꯦꯡꯗꯣꯛꯏꯉꯩꯁꯤꯗ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯍꯜꯍꯧꯒꯦꯅ ꯌꯦꯡꯍꯜꯍꯧꯕꯅꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯩ ꯃꯊꯪꯗ ꯑꯩꯁꯦ ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯄꯣꯠ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯀꯨꯀꯤꯡ ꯄꯣꯠꯀꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕꯁꯨ ꯎꯍꯜꯂꯛꯀꯦ ꯃꯊꯪ ꯑꯩꯅ ꯁꯦꯡꯗꯣꯛꯄꯗ ꯑꯔꯦꯟꯖ ꯇꯧꯕꯗ ꯉꯁꯤꯗꯤ ꯑꯩꯅ ꯁꯣꯇꯦꯠ ꯄꯥꯟꯒ ꯑꯗꯒꯤ ꯐ꯭ꯔꯥꯏꯡ ꯄꯦꯟ ꯃꯌꯥꯝꯁꯤꯒ ꯑꯩ ꯑꯔꯦꯟꯖ ꯇꯧꯒꯦꯅ ꯑꯩ ꯒꯦꯔꯦꯖꯇ ꯆꯪꯉꯨꯕꯗꯀꯣ ꯑꯩ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯨꯊꯣꯔꯒ ꯑꯩ ꯁꯦꯡꯗꯣꯛꯑꯦ ꯑꯗꯒꯤ ꯀꯥꯁ ꯑꯥꯏꯔꯟꯒꯤ ꯃꯌꯥꯝꯁꯤꯁꯨ ꯐꯖꯅ ꯁꯤꯠꯇꯣꯛ ꯅꯥꯟꯊꯣꯛꯑꯦ ꯑꯗꯣ ꯃꯣꯏꯁꯤꯁꯨ ꯁꯨꯃꯥꯏꯅ ꯑꯦꯔꯦꯟꯖ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯃꯔꯛꯇ ꯅꯠꯇꯗꯤ ꯂꯣꯏ ꯃꯤꯛꯁ ꯑꯞ ꯇꯧꯅꯗꯅ ꯑꯩ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯌꯦꯕ ꯑꯗꯣ ꯒꯦꯔꯦꯖꯇ ꯑꯩ ꯁꯨꯃꯥꯏꯅ ꯄꯪꯊꯝꯗ ꯊꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯑꯔꯦꯟꯖ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯎꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯕ ꯁꯦ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯝꯇ ꯇꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯌꯦꯡꯉꯣ ꯃꯥꯅ ꯑꯥꯗ ꯇꯩꯁꯤꯡꯉꯣ ꯔꯦꯂꯤꯅ ꯃꯥ ꯇꯨꯝꯃꯒ ꯂꯩꯖꯨꯔꯕ ꯃꯁꯤꯁꯤꯗ ꯑꯗꯣ ꯃꯥꯁꯨꯅꯦ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯐꯝꯁꯦ ꯁꯤꯒꯇꯪꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦꯕ ꯑꯗꯣ ꯑꯩꯅ ꯂꯩꯕ ꯃꯐꯝꯗꯅꯤ ꯃꯥ ꯆꯪꯁꯜꯂ ꯂꯩꯔꯤꯁꯦ ꯁꯤꯗꯩꯗ ꯑꯗꯒꯤ ꯑꯩꯁꯦ ꯌꯣꯡꯆꯥꯛ ꯑꯀꯪꯕ ꯈꯔ ꯌꯨꯝꯗꯒꯤ ꯊꯥꯔꯛꯑꯦꯕ ꯑꯗꯣ ꯌꯣꯡꯆꯥꯛ ꯑꯀꯪꯕꯁꯦ ꯇꯤꯡꯁꯟꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯍꯪꯒꯥꯝ ꯊꯣꯡ ꯇꯥꯔꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯁꯨꯕꯁꯦ ꯍꯥꯎꯏꯗꯅꯀꯣ ꯑꯗꯣ ꯐ꯭ꯔꯦꯁ ꯂꯩꯇꯕꯅꯤꯅ ꯑꯀꯪꯕꯁꯤꯗ ꯇꯥꯔꯦ ꯑꯀꯪꯕꯁꯤꯁꯨ ꯈꯨꯍꯥꯎ ꯑꯃꯅꯤ ꯑꯗꯒꯤ ꯍꯪꯒꯥꯝꯁꯦ ꯃꯈꯣꯛꯀꯁꯦ ꯄꯦꯔꯦꯛ ꯂꯥꯎꯋꯦ ꯁꯤ ꯍꯪꯒꯥꯝꯁꯦ ꯅꯧꯁꯨ ꯌꯥꯝ ꯅꯧꯋꯦ ꯑꯗꯣ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩ ꯒꯤꯠ ꯅꯝꯃꯒ ꯁꯤꯒꯤ ꯆꯐꯨꯁꯤꯗ ꯊꯣꯡꯉꯦꯀꯣ ꯑꯗꯒꯤ ꯇꯤꯜꯍꯧ ꯃꯔꯨ ꯃꯆꯥ ꯀꯩꯅꯣꯗꯣ ꯑꯄꯤꯛꯄꯗꯣ ꯑꯗꯨꯒꯤ ꯄꯥꯝꯕꯤ ꯈꯔ ꯍꯧꯋꯦ ꯑꯗꯣ ꯐꯨꯛꯇꯠꯂꯒ ꯑꯩ ꯈꯔ ꯁꯣꯏꯖꯜꯂꯦ ꯍꯩꯔꯤꯕꯣꯞ ꯃꯆꯦꯠ ꯑꯃ ꯍꯥꯞꯆꯜꯂꯦ ꯉꯥꯔꯤ ꯈꯔ ꯆꯥꯝꯊꯣꯛꯑꯒ ꯀꯥꯕꯛ ꯆꯥꯝꯊꯣꯛꯑꯒ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯁꯤꯡ ꯈꯔ ꯁ꯭ꯂꯥꯏꯁ ꯇꯧꯔꯒ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯨꯀꯥ ꯉꯥ ꯈꯔ ꯂꯩ ꯑꯗꯨꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯦ ꯏꯁꯤꯡꯗꯤ ꯏꯁꯥꯒꯤ ꯆꯥꯡꯗ ꯃꯍꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯥꯞꯄꯒ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯒꯣꯔꯣꯡ ꯁꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯈꯔ ꯑꯩꯁꯦ ꯃꯣꯔꯣꯛ ꯍꯥꯞꯄ ꯀꯥꯎꯔꯦ ꯑꯗꯨꯏꯅꯦ ꯑꯃꯨꯛ ꯃꯈꯨꯝ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯒ ꯃꯣꯔꯣꯛ ꯑꯃꯃꯨꯛ ꯁꯣꯏꯖꯜꯂꯤꯁꯦ ꯑꯗꯨꯝ ꯍꯪꯒꯥꯝ ꯊꯣꯡꯕ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯕꯗꯤ ꯍꯥꯎꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯃꯇꯪ ꯍꯥꯞꯄꯗꯤ ꯀꯩꯝ ꯀꯥꯏꯗꯦꯗꯅꯀꯣ
ꯑꯗꯨꯒ ꯍꯦꯛ ꯁꯧꯔꯛꯄꯒ ꯈꯔ ꯄꯠꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯐꯖꯅ ꯑꯣꯠꯈꯥꯏꯔꯦ ꯑꯗꯣ ꯕꯣꯔꯤꯒ ꯍꯥꯞꯄꯁꯨ ꯍꯥꯎꯕꯅꯦ ꯑꯗꯣ ꯕꯣꯔꯤꯗꯤ ꯂꯩꯗꯤ ꯂꯩ ꯑꯗꯨ ꯇꯥꯔꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯆꯝꯕꯁꯦ ꯆꯥꯅꯤꯡꯉꯦꯕ ꯑꯗꯣ ꯁꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯗꯣꯏꯁꯦ ꯑꯩꯒ ꯁꯦꯜꯗꯟꯒꯗꯅꯤ ꯃꯄꯥꯗꯤ ꯆꯥꯔꯣꯏ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯈꯔ ꯄꯠꯊꯔꯛꯄ ꯃꯇꯝꯗꯨꯗ ꯊꯨꯝ ꯍꯥꯞꯄꯅꯤ ꯑꯗꯣ ꯊꯨꯝꯁꯦ ꯑꯁꯪꯕ ꯄꯣꯠꯁꯦ ꯊꯨꯝ ꯌꯥꯝ ꯌꯥꯛꯀꯟꯕꯅꯦ ꯑꯗꯣ ꯌꯦꯡꯉꯒ ꯍꯥꯞꯄꯣ ꯍꯪꯒꯥꯝꯒꯨꯝꯕ ꯑꯗꯒꯤ ꯋꯥꯏꯠ ꯃꯆꯨꯒꯤ ꯄꯣꯠꯀꯨꯝꯕ ꯒ꯭ꯔꯤꯟ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯋꯥꯏꯠ ꯃꯆꯨꯒꯤ ꯄꯣꯠꯁꯤꯡꯁꯦ ꯈꯔ ꯊꯨꯝ ꯌꯥꯛꯀꯟꯕꯅꯦ ꯑꯗꯨꯒ ꯈꯔ ꯌꯦꯡꯉ ꯍꯥꯞꯄꯤꯌꯣ ꯑꯗꯒꯤ ꯑꯩꯁꯦ ꯃꯣꯔꯣꯛ ꯃꯦꯠꯂꯤꯅꯦꯕꯀꯣ ꯃꯣꯔꯣꯛꯁꯦ ꯐꯖꯅ ꯉꯧꯔꯦꯗꯅ ꯑꯗꯒꯤ ꯀꯩꯅꯣꯁꯤꯁꯨ ꯉꯥꯔꯤꯁꯤꯁꯨ ꯉꯧꯔꯦꯗꯅ ꯑꯗꯨꯗꯨꯒ ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯟꯕꯅꯦꯕ ꯑꯗꯨꯒ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒ ꯀꯤꯔꯤ ꯅꯣꯠꯈꯥꯏꯔꯒ ꯐꯖꯅ ꯃꯦꯠꯈꯥꯏꯔꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯃꯔꯣꯏ ꯃꯄꯥꯡ ꯈꯔꯁꯨ ꯁꯣꯏꯔꯒ ꯊꯝꯃꯦ ꯂꯣꯝꯕ ꯑꯗꯒꯤ ꯇꯤꯜꯍꯧ ꯃꯅꯥ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯀꯩꯀꯩ ꯈꯔꯁꯨ ꯁꯣꯏꯔ ꯊꯝꯃꯦ ꯑꯗꯒꯤ ꯉꯁꯥꯏ ꯑꯩꯅ ꯇꯤꯡꯉꯒ ꯊꯝꯃꯤꯕ ꯌꯣꯡꯆꯥꯛꯁꯤꯡꯗꯣ ꯑꯗꯨ ꯐꯖꯅ ꯃꯍꯤꯗꯣ ꯁꯨꯝꯊꯣꯛꯑꯦꯗꯅ ꯑꯗꯨꯏꯗꯨꯒ ꯀꯩꯅꯣꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯈꯥꯏꯈꯤꯕ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒꯗꯣ ꯊꯨꯝꯒꯗꯣ ꯑꯗꯨꯏꯗꯨꯒ ꯐꯖꯅ ꯅꯩꯈꯥꯏꯔꯒ ꯄꯤꯔꯤ ꯇꯣꯠꯂꯒ ꯃꯣꯔꯣꯛꯁꯦ ꯃꯦꯠꯂꯦ ꯑꯁ ꯁꯤꯁꯤꯅ ꯍꯥꯎꯕꯁꯤꯗꯤ ꯂꯣꯏꯔꯦ ꯁꯤꯒꯤ ꯑꯩꯅ ꯉꯁꯤ ꯁꯤꯒꯤ ꯗꯤꯅꯔꯁꯤꯗ ꯆꯥꯕꯁꯤꯗꯤ ꯑꯩ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯑꯗꯒꯤ ꯑꯃ ꯇꯦꯡꯀꯣꯠꯇ ꯌꯥꯎꯔꯤꯁꯤꯅ ꯉꯔꯥꯡꯒꯤ ꯌꯦꯟ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯍꯪꯒꯥꯝ ꯊꯣꯡꯕꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯗꯨꯒ ꯈꯨꯍꯥꯎ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯨꯍꯥꯎ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯁꯤꯅꯦ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ